Thobal district thokiba toan balambi gi khudong thiba thodok anidana ha ama leikidre ahum na sole Thobal police tagi phangba pau gi matungina ngasi ayuk pung mapan makharom tabada Wangjing Wake College Manaki National Highway 102 paring da leiba tiantha lamkhai da bullet amaga heavy duty motorcycle amaga thengjinabada bullet aduda tonglak panha ama leikidre aduga bullet driver amasung heavy duty motorcycle thorok pa miyoina sokle leikidre panha adu Thobal Kiam Sifhaidagi Ningthojam Surkumar Sahi Taraganipan Apokpa en Salungjau Kawi Asopa Ani Aduna Bullet Thorokpa Kangabam Sisa Sahi Taraga Taret Apokpa Ke Buddha Kawi Thobal Kiam Sifhaidagi Heavy Duty Motorcycle Thorokpa Mio Aduna Songtham Birchandra Kawi Sahi Budra Bangarom Sure Wangjing Wanghem Dagini Hari Thodok Aduda Makwai Ohummak Thobal District Hospital da ahan bagi oina first aid piriba matung dari musta pukatura makatana laikat naki edu busur kumar di ngai laikat naram laga laiki da bani hari atau pathodok amadana ngasi nung tilpung amma makharom tabada Thobal khetri lakai sajan sanglian mapada ising puba tata es amaga Jupiter scooter amaga thengjina bada Jupiter scooter thoropana amasu sokle solo banha adugi maming na puyam Bidyasor sahi kun gamathoi kawi apok papuyam Jugindro Thobal Khetri lekai dagini hari Puyam Bidyasor manak nak pada leiba layang sangda pukatuna layang sataki